अहानबदे यमना मरुइबा पाउ खराब दे थमजगे कुकी सिंगी बन की मयुक्ता काउंटर बन टौना नागा पीपल्स ऑर्गेनाइजेशन ना लाउथोरखरे कुकी सिंगी बंद तिलंबा मियाम सिक्योरिटी फोर्स ना तनखाइखरे नेशनल हाईवे द कोटुगी बन सेंट्रल फोर्स सिंग ना थुगाइदुना नागा की गाड़ी सिंग लोइना थादोकपदगी कोटुगी बन फगी ताखरे पोपी थाबा मदी अरानबा मोंग लम खोपसिलकपगी मयुक्ता जेरेरोंग यूनाइटेड फ्रंट काम सोन ना सत्थकिबा थबुक कुकी सिंगना यानिंगदबा फोंदोक्तुना एशियन हाईवे 2 अमदी नेशनल हाईवे 37 थिंगबा हुक्रे महाराष्ट्र की डिप्यूटी चीफ मिनिस्टर अजित पवार याउना मियोय मंगा महाराष्ट्र की बारामती एयरपोर्ट प्राइवेट जेट प्लेन पोखाइबगी थौदोक्ता लैखिद्रे AAIB ना थौदोक असिगी मतंगदा थिजिलगनी नुपा मसादा नत्तबली चचलुबा जेल जौख्रे हक्सांगी फिवम तोंगालबा चही तरुक की नुपा मसा अमदा नत्तबली चचलुबनी हाइबे मियोय अमा स्पेशल कोर्ट पोक्सो इम्फाल वेस्ट न जेल थाजिनबा खंगनख्रे हौकिबा जनवरी कुंद इम्फाल वेस्ट की लंपेल पुलिस स्टेशन की मरुंग चनबा मफम अमदा थोकिबा थौदोक अमगा मरी लेना एक्यूज नि हाइबा मियोय अदु पुलिस कस्टडी रिमांड की मतम लोरदन जुडिशियल कस्टडी रिमांड पिबिनबा लंपेल पुलिस तगी टीम अमना मियोय अदु कोर्ट पुथोरखिबनी स्पेशल PP ना कोर्ट थमखिबा वफम द विक्टिम अदुगी अपोकना थारकपा वगत अमगी मतुंग इन हौकिबा जनवरी कुन की नुंथिन पुंग अमगा मखाइ ताबा मतम द महाकी युमगु युमलोनबा लैबा मसागी चही 35 सुरबा मियोय असिना हक्सांगी फिवम तोंगाल लगा मसागी चही तरुक खक्ता ngairiba angang adubu mahaki yumgi drawing room da pusilaga machin melaga angang adu da natabali chachat ki hairi tawdo adugi matang da kupna thijinaba matamda accused ni harba mi aduna phongdorak pada January kunda victim adugi apokpa adu mahaki yumda laki amasung mahaki yumda thabuk amagi damak tamating pangnaba haiba laki makoina victim gi yum adu yauraba matung da angang adugi apokpa accused ni harba mi adu da sa semnaba haiki amasung sa semba loraba matung da accused ni harba mi adu maroi mapang sembada mateng pangki loinana nupa macha adugi mapana chakhumda madu thong thakpa hauki Cheirak adu da accused ni harba mi adu angang aduna achapot chariba drawing room adu da changlaga makoi ani punna saminakhi madugi matung da accused ni harba mi aduna sahi nauriba nupa macha adu da namduna machin mensilaga natabali chachatki natabali chachatlingai da victim adugi apokpa adu mafam adu da changlaki amasung accused ni harba mi adu kudakta faki loinana khupangna hum mari rak thaki tungda lampen police station ki makha taba logi oiba tabuk lokatnaba khusinaki स्पेशल PP की मैकेदे की थौदोक अदुगी मतंग द थिजिनबा प्राइमा फेसी एविडेंसिंग फंगबगा लोइना हौजिक थिजिन हमजिनबगी थबकसिंग अरुबा तंकक यौसिलकपना हेना कुपथना थिजिनबा यानबा जुडिशियल कस्टडी द रिमाल पिबिनबा हाइचकी कोर्टना स्पेशल PP अमसुंग केस की रिकॉर्ड यंगलबा मतुंग द एक्यूज नि हाइरबा मियोय अदु फेब्रुवारी 10 फावबदा जुडिशियल कस्टडी द रिमांड पिकी इंडियादा निपा वायरस संदोरकपदगी एशिया की एयरपोर्ट सिंगदा जैक्सन थरांग लौखतख्रे इंडिया की स्टेट अमा ओइरिबा वेस्ट बेंगल दा किनिंगाई ओइरबा निपा वायरस संदोरकपदगी एशिया कंटिनेंट ता अकनबा जैक्सन थरांग लौखतपगा लोइना एयरपोर्ट सिंगदा लाइना असिगी मतंगदा स्क्रीनिंग तौबा हौख्रे थाईलैंड की एयरपोर्ट अहुमदसु वेस्ट बेंगल दगी एरोप्लेन तोंगदुना लाकपा पैसेंजर सिंगना लाइना असि लोइनरकप्रा हाइदुना अकनबा थबक सिंग पाइखतुना स्क्रीनिंग तौख्रे इंडिया गा ngamkhai लोनरिबा नेपाल दसु काठमांडू एयरपोर्ट ता इंडिया दगी लाकपा पैसेंजर सिंगदा स्क्रीनिंग तौबा हौख्रे थासगी अंगनबदा वेस्ट बेंगल दगी हेल्थ केयर वर्कर मंगा वायरस असिना नाहन खिबगा लोइना मियोय अमगी फिबम लुना लैरी मियोय सिंग असिगा नक्सिन नरुबा मियोय चामगा तरा क्वारंटाइन चथदुना अकनबा जैक्सन थौरांग लौखली हाइनासु एजेंसी की पाउना मखा तारगली वायरस असी सांगाई दगे ngaदगी मियोय बदा लाइन संदोकपा ngambada natana virus asina sianbagi chang asi chada nifu dagi हुमफुदरा मंगा फाव ओय वायरस असि दगी ngakthokna bahojik फावबगी हिदाक नत्रगा वैक्सीन अमता लैट्री वायरस असि ओकना चिंगबा सांगा सिंग अमसुंग सेकपीना चारुबा उहै सिंग दगी मियोय बना चंगलकपा ngami virus asi chinjakta tinsinnakhiduna mioi amada yamna laina changsinba ngami World Health Organization ki report matungina Nipah virus asi organization asigi yamna lumna loba laina taragi manungda chanbagal doinana COVID-19 amasung Zika gumna yamna kiningai oina lounari laina asi narakpa matamda laihau tawba kuk chikpa owa khongnau mareng chatpa amadi muscle pain chingbagi symptoms sing ulai hari hojik fawbigi oina laina asi ngakthoknabagi drug amasung vaccine sing WHO na ayaba piba laitri virus asi kumja 1998 ta Malaysia gi ok loibeseng marakta ihan hana sandok pathengnaki matungda yumlonariba Singapore da sandoriki Malaysia gi khungang amada ihan hana sandok pawraki badagi khungan dugi maming lauduna Nipah virus aina khang nakibani North Korea na South Korea da sakhang daba misal gumba khulai kapse lakre haina claim tawrakre North Korea na South Korea da sakhang daba misal gumba khulai kapse lakre haina South Korea ki defense ministry ki maikai digi claim tawrakre
Report asigi matungina North Korea na South Korea tamna kapsilakiba sa khangdaba matik may leraba misal adu short range ki ballistic missile oiramgani haina panari. North Korea na South Korea da missile kapsilaki haiba wafam asi Japan gi maikaidagi su claim tawrakre hauji North Korea amadi South Korea anigi marakta umkhanabigi chang wangkhalakhibaga loinana leiba anigi marakta Chin gi lan haukre haukiba chahi 2019 gi matungda South Korea na America khusamnaduna langi khulai masing hengat hanbagi thabak lepa leitana chatharagli ningsing bayabadi South Korea amadi North Korea hariba leiba ani asi unaba yadaba leibakni. Greece, Israel amadi India ga punna Mediterranean Quad semlakpada yengnabasing pakhatkre. Greece, Israel amadi India ga punna Mediterranean Quad semnaba hotharanglakpada yengnaba Pakistan amadi Turkey na chingba leibaksing pakhannarakre haina report amana phongduragli. Report asigi matung ina Israel, Greece amadi Cyprus na chingba leibaksing na India da invitation tawraktuna Mediterranean Quad semnabagidamak propose tawrakhibani karigumba leiba ahum asiga punna India na Mediterranean Quad semba ngamlabadi malemgi leibaksing na India gi mingchat amuka hena purakpa ngamlagani hawjik Bangladesh, Pakistan, Turkey, China nathana malemgi leibak pumnamakta aduma afaba mari leiri haibada India gi oina haiman bathokloi asigumba fibam asida karigumba Greece, Israel amadi Cyprus leibakna chingbaga punna Mediterranean Quad ki manung chana thabak tawba ngamlabadi India na 2047 fawgi manungda developed country ama oina bagi mangliba manglan thungnaba honabada achoba mateng soidana oigani. Pakistan, Bangladesh amadi Turkey na chingba leibaksing na mapung oina thaudang loduna Islamic NATO semnaba honarakpa asina India da su chaitheng ama pirakpa suyai. Islamic NATO semnaba thaurang asi India gumba chawkhalakliba leibak punam thabang amnaba honarakpa thaurang amani haina malengi geopolitics lainaba singna phongdungnarakpa su leikrabani. China amadi Pakistan changsinduna India bu questionaba honarakre. India ga yumthangnariba Myanmar leibakta China amadi Pakistan changsinduna India bu questionaba honarakre haina report amana phongduragli. Report asigi matungina Myanmar gi Foreign Minister Than Swe January 13 da numit marini gi khongchata Pakistan yaukibaga loinana leiba anigi marakta punna thabak tawminabagi wakhalonda wari sanakre ningsingba yabadi China hariba leiba asinadi haukiba chahi kayagi mamangdagi Myanmar da changsenduna India gi mayakta thabak tawnaba thaurang kaya chathaduna lakrabani. Hauji India na kham thengna chawkhalakpaga loinana malemgi ahumsuba khwaidagi chawba economy oiraknabagi lambi da changselakpa urakpadagi China, Pakistan, Myanmar amadi Bangladesh hariba leibaksingna punsinduna India gi mayakta thabak chathaba haurakibani. Ningsingba yabadi China amadi India leiba anigi maraktadi haukiba chahi kayagi mamangdagi hiram khudingmakta competition chawna chathaduna lakibani. Myanmar da Aung San Suu Kyi matamdadi India ga su afaba mari leiramkhe hari. Goti mayum Priyanka gi thawbal kiam sifai khongda hanbida leiba yumda ngasi bom ama thamlamle Priyanka Sibagi Cheirak biragani haina iba serol amasu thamlamki thawbal police ki SDP oinam Ajit OC sapam ibom sana lusingduna bom expert na bom adu laukat kre hairi. Iran da hawriba ihau hena kansilak tuna punna miyoi lising taruk ka chama kunga taruk sikre US talandana ba Iran na sem sakre. Iran da hawriba ihau hena kansilak tuna punna miyoi lising taruk ka chama kunga taruk sikre loina na US talandana ba Iran na sem sakre haina phongdorakli America amadi Iran gi marakta umkhatna ba gi chang hengalakpa ka loina na laibak ani makna matam amada hekta landana ba gi thorang pumna mak lokhatna rakhibani karigumba America na Iran da landarakpa matamda khut handuna Iran da amukta ta missile lising ka caption ba da US ki air defense system singna missile sing adu bu ngakthok pa ngamgadori bra haibagi asobo hang lakre. Mamang sahida numit taragani thwini chupna Israel ga songna kiba landa Iran na kapsila kiba yam laba missile sing adu ngakthokna hona bada Israel phawa awa oidunu khongpham handokna kibani. Report asiki matung ina Iran da hojik lairiba missile ki masing asi chawrangna lising tara romni masigi manungda missile lising ahum lomdi yamna satiba missile sing ni hairi. Iran na missile ki nuang haita duna landarakpada America da lairiba air defense system singna ngakthokpa ngamgadra haina hangnarakliba asita singbawdi Israel na sizinariba ayamba air defense system America gini nakala maromda America gi US Abram aircraft carrier asi Iran na maya nakna yawrakrabani adubu langi jahaz asida supnagi vertical launch cell tawba ngambagi chang asi supnagi 90 dagina 98 pawba khaktani maram aduna Iran na amukta missile mayam ama sizin aduna lantaraklabadi America gi oina sauna mangjaba mayuk nabai yai hairi. Ningsing bayabadi mamang sahi gi June thada Israel da Iran na amukta ta missile chamga ga yengkhai ka manga kapsinduna landakibana Israel da sizinariba America gi third air defense system na missile sel adu ngakthok pangam dabadagi amang ata thokibani adubu Iran na missile sizinaduna America da landarakbadi phibam yenglaga America na sumakoi gi lariba malem gi kwaidi gi satirba missile sizinar kwasuyai maram aduna missile marang kaina leinariba leibak ani gi marakta lan thoklabadi leibak ani asi mang jabakak na tana malem gi atopa leibak sing dasu lan asi ga soba sai thing soidana phangani hairi. Hawjik Iran da sathariba ihau asi nemtharakpagi mahutta henna
ꯀꯪꯈꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯌꯥꯝ ꯁꯥꯎꯕꯒꯤ ꯆꯥꯡꯁꯨ ꯈꯝ ꯊꯦꯡꯅ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯅ ꯖꯦꯗꯤꯌꯨꯗꯤ ꯑꯃꯗꯤ LET ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯅ ꯖꯃꯥꯗꯤ ꯎꯗꯋꯥ ꯑꯃꯗꯤ ꯂꯁꯀꯔ-ꯏ-ꯇꯥꯏꯌꯦꯕꯥ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯆꯠꯊꯈꯤꯕ ꯄꯥꯛ ꯁꯟꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥꯕꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞꯇ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯍꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ CN News 18ꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯁꯀꯔ-ꯏ-ꯇꯩꯌꯕꯥꯒꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯁꯦꯐꯨꯜꯂꯥ ꯀꯁꯨꯔꯤ ꯑꯃꯁꯨꯡ ꯍꯥꯐꯤꯖ ꯁꯌꯤꯗ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯍꯨ ꯆꯦꯜꯂꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯀꯤ-ꯑꯈꯪ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯦꯞꯇ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫